Election gi matam lakpada fazakraba ꯃꯩꯔꯥꯄꯥꯏꯕꯤ gi masak asi hek thihanbagi mami urakliba asi yaningde haina Nongchuf Imphal Palem Ima Apunbalov Nimpal gi General Secretary S Santi Leimana fongdokre wafam asi ngasi Nongchuf Imphal Palem Ima Apunbalov Nimpal gi tararak suba mapok kumon gi thauram amada Manipur Press Club ki Loktak Hall da pangthokiba thauram aduga mari leinena fongdokhibani thauram aduda All Manipur Women Social Reformations and Development Samaj ki President 𝗟𝗔𝗞 Apunba Manipur Kanba Imalov Amkelgi Advisor 𝗟𝗔𝗞 Apunba Manipur Kanbal Imalov Amkelgi President 𝗟𝗔𝗞 Nongchuf Imphal Palem Ima Apunbalov ki President 𝗟𝗔𝗞 Nongpok Leingak Apunba Nupilov ki President 𝗬𝗵𝗲 𝗪𝗏𝗡𝗏 gi President 𝗟𝗏 Thawbal Ima gi President 𝗪𝗏𝗏 𝗟𝗔𝗞 gi President 𝗪𝗏 Machalai gi President Amushanasu Saruk Yaki Thauram adugi manung chana Nimpalna hana thau puramlaba laikhidraba singi mafamda laishukatuna ikai khumnaba utki Thauram aduga mari leinana Nimpal gi General Secretary S Santi Leimana hai lamdam asida leiriba ꯃꯩꯔꯥꯄꯥꯏꯕꯤ singi thauna asi aduki matik singthaningai ni kanagumba amatana matau tamba ngamlaroidaba thaudang ama chauna loduna lakli adubu election gi matam yorakpa matamda ꯃꯩꯔꯥꯄꯥꯏꯕꯤ gi fazakraba mami adu hek Mai Leithokpagi mami ama tarakliba asi tasengna nungaite landam asige senmelon amadi chawkhat thawrang kayada sontharakliba asi punna lingjel manana khotnaminaduna hena faba khunai ama oihanaba khotnaminaba ama changi Nimpalna Manipur gi isu kayada saruk yaduna lakli amadi makhatana su yakhigani haina fungdoki Manipur kunai si sotha basi khonana bagidamata isang thana lagana chongthokmina ba haiba sigumba mayam sigi koi sidegi jakune chongthoksarakani aduga nungsi pali ba punmalomna ngasi phawada koi laiba ke be su kya da sangkhindina magen thadana singa simang Manipur da similonda kunai londa am sothariba sipunam ase akoi ni pana simulun se economy da sondhara banina akoi hiji ke jogada gi anya phini pargi mebesina khana jabada candle making akoi corona gi mamang se hi ni to ki badu su candle making se hi ni du to gana hoji powder candle se sabata bidana adigi switch making to gana adi paper bag sadana sum platen sa to gana patana Manipura nipi sing ba thabak sungna suna to ya ba kone beda sena chakhat ba mana ba thaba thamana bida mata kan ba sikin thang ba patana lai matung da su akoi le palai dena akoi sangsin sakhi